India lengakna siliba thaurang asidagi aikhoi Chekshilhouba Chumgani haina Coordinating Committee on Manipur Integrity Cocomi convener YK Direna phongdokhrei wafam ase Cocomi na sinduna ngase uripok polem lekai delaiba lekai asige maira sangna pangthokhiba myamgi wakat mifam amada mahakna phongdokhibane kuki narco terrorist singi mathakta military crackdown to India gi proxy war khudakta lepo amade yelhaumi muthatnaba India gi policy lepkadabani haibana chingba demand singa loinana Pamkiba wakat mifam aduda YK Direna hai Komja lisingani kulhumdoi gi me ahumdage maitai amadi kuki gi marakta irang thokhale haujingna amu naga amadi kuki gi marakta irang thogalakle irang asida mihat mipun kaya chatharaktuda Manipur thugaina ba honabada narco terrorist sing sizinare kanglo furuk masel nungsina handaba asidagi hendoktuna furuk manunggi miyoi sing amu yangthina hanbage fibam phawba lakna basilakpa yare Chatharakliba thawong ase lephanaba lamdam asida leiriba kangno furuk khudingmak amato oina punsinminaduna honaminasi haina mhangna makha takhe Sagak kaina thugaiba haibase makoigi apamba pandam mado ngasidi phangnaba kanna sangjele haibase koi ngarang nahan koi chatharaiba thodoksing aukiba ikrang na tronglawbigi bomb blast dugi matungda miyamgi laiba moment sing miyamgi yaningdaba kongjang sing miyamna sangjele sing sigi marakta aikoi urkhul saita leiriba tangkhuli sinausing soroda namlida wanglida litanda tholiba nomai kafaliba kamna haliba somda ngarang nahanamo aikoi thadogi search ki leader kara aikoi ambush torokanda mari halakpa sigi marakta hujik kuki amasung nagagi marakta mi sing si phajanaraga hostage hoina tamalakpa masi punabaksing sigi sanariba drama sigi aikoi plot masigi design sing sa asi aikoi na munna khangna pung thangragadi aikoi khunai se mutpa yabagi phibam amada lakadore habise koi Cocomi na paujai